Kolkata Doctor Rape Case Thaudok asigi responsible kanana oigadoribano. Full details da hierarchy mayam wari asi loiba fawba tabiyu. Arjikar Medical College asi Kolkata gi awang thangba site ta leiba Sham Bazar hairiba mafam maduda leiba college ni. Hairiba college asi 1886 da linkhatki. Hairiba liraba hospital asigi thaudok asina leibak pumba mikap thoankre. August Nipalgi namidangi pung taramathoi taba matamni sahi kontramathoi surabi postgraduate trainee asi pung kontrataru duty tawi postgraduate trainee singsi medical doctor oina khangnei aduga trainee singsi pung kunmari kontrataru humdrani thoigi shift lei makhoina duty tawringe sigi manungda any patient amana kaurakpada ready da leigadabani mahak magi mamada namidangda phone da wari sarga good night hairamki maduna magi aroiba phone call adudagi magi medical round hospital aduda chatpa horami ahingi pung ani taba aduwaida mahak medical round chatlubagi break lauki aduga mahak dinner charami makhoi mari ga loinana chaminarami amana intern tawri amana house staff ni aduga ani amana postgraduate trainee ni seminar room asi changi hairabadi third floor gi lift ta laklaga corridor fauraga sangadavani mafam adudadi CCTV pale adubu seminar hall manungdadi CCTV pande makhoi chaba loiraga loina chatnakre aduga mahakna pung kunthra taru duty tawrabagi warabanina room maduda pothaduna lehauki ahingi pung ahum taba matamda intern amana hudoga report yengage hairaki report yengaba matungda mahak amuk tumthaki maduna mahaki aroiba hingai uhoba saktamni ayukki pung tare makai taba matamda sahi kuntramathoi surabi postgraduate trainee gi asiba hakchang phangki ngasai gi hol aduda masada taramba asokpa dakfam mafam asi tara hena leiramki mahaki masadu half naked oina taduna leiramki mahaki mamit amasung private part tagi e thoklamki ayukki pung taraga minute yankai humdoi chatpa matamda hospital gi assistant superintendent na nupi adu masa yamna ngamdre haina nupi dugi mama mapada phone tawki aduga makhoibu yamna thuna laknaba hairamki adudagi amuk minute kun muk leiraga haibadi ayukki pung 13 ga minute 15 adwaida amuk sapmanaba mi duna nupidugi mama mapada phone tawki nakhoigi angang adu suicide tawduna leikhidre haina hairami aduna yamna thuna laknaba hairamki victim family member amana hai hospital aduda laklaba matung makhoi pung ahum hena ngaihallaga thamki asi bhakchang adu yengba yahankhide adudagi permission piraba matungda victim gi mapa khak sanghanki mapa aduna photo namaga tholakki mapa di macha dugi fibam adu ubada adukki matik thamoi soki mahak na haiki aigi icha nupi di makhoina rape tawduna hatpi khre masidi suicide tawba nati icha asi amok hanna purakpadi yararoi adubu justice ti fanghanningi haina phongdoki adudagi makha tarakpada hospital dugi doctor amasung postgraduate trainee sing protest tawba horaki postmortem tawnaba demand tawki masidagi protest asi India pumba horaki August ki tang mapanda police laki homicidal wing detective sing yauna forensic expert su laklaga ayuk ki pung 13 makhai tabada case asi unnatural death ni haina register tawki adudagi victim gi family na complain tawbadagi case adu rape and murder case ta onthoki police na hospital gi CCTV footage check tawba horaki aduga investigation hoki numit aduda miyoi manga investigation tawrami makhoi sing asi tongan tongan na thamduna wahang pawang sathaki maramdi miyoi manga asigi wafam sing asi chap manaramduna makhoi police custody dagi thadoki re-examination process tawbada miyoi amada focus tawki t-shirt khudang yaudaba litpa nupa ama ayuk ki pung mari taba adwaida third floor gi seminar hall da koichat satpa uki CCTV camera gi matungina mahaki lengjumda bluetooth earphone yauba uki hospital gi outpost police officials singna miyoi adu identify tawki mahak asi sanjoy roini haina khangki aduga magi mobile phone track tawda magi location khangki Kolkata gi Salt Lake
पुलिस बेरेक्ता महाक लेरे हाइबा खंकी मथंगी नुमित ऑगस्ट तांग तरादा महाक पुलिस टीम ना फाबा लाखी इन्वेस्टिगेशन चथकी अदुगा ब्लूटूथ इयरफोन अदु क्राइम सीन मफम दगी फंकी पुलिस ना संजोय दा नंगी ब्लूटूथ इयरफोन कदाई दा लेख्रे हाइना हंकी संजोय ना मांगख्रे हाइना खुमकी पुलिस ना संजोय गी ब्लूटूथ इयरफोन अदु ऑन तौकी मदुदा ऑटोमेटिकली संजोय गी फोन दा कनेक्ट तौकी मदुदगी संजोय गी इंटरोगेशन होकी नुमित अदुदा संजोय ना हॉस्पिटल चंगलकपदा महाक यू ngauramki mahak numidangi pung 12 tarakpada yu khara hina thaknabagidamag hospital dagi thoki aduga ayuki pung 3 da amuk halaki kolkata police na hai sanjoy masana maral adu yajare adubu investigation tawbada evidence ki damak makha sathabada sanjoy gi masada asokpada from gaya taramki amadi victim gi khuzin manungda paklamba skin sample singduga sanjoy ga dna samples ka chanabra haina su yengki adubu official oina report adudi haidokpa leitri adubu ngasaidagi hairiba sanjoy roy asi kanano mahaki imung manung mama machi amadi kairoi lekai nadi nupi da chopa imung manung lekha ta na bapokpa machani hai mahaki machi ani lei machi halduna kolkata police da assistant sub inspector oina thaupuri aduga ani suba machi dusu civic volunteer ni mahaki machi na haibada sanjoy gi maramda wai ama fawba hainingde mahaka hiram amatada aikhoiga mari leina de haina haiki sanjoy 2019 da kolkata police disaster management group ta join tauki civic volunteer oina civic volunteer haibasi police traffic management natraga leiba ki khudong thiba ama lakpada mateng pangnaba leiba kangbuni makhoi si contract workers ngaktani aduga thagi oina lupa lising tarani thoi fangi makhoi si kolkata police ki asengba karmachari natte adubu sanjoy masanati mahak ase kolkata police ki asengba policeman ni haijaki tasengna mahaki bike ado kolkata police ki sticker napi aduga sanjoy na RG Kar campus ta lakpasi handaki asina ahanba natte sahi ani gi mamangda mahak mafam adugi cook oina leirammi adudagi mahak sahi ani mangluraba matung amuk hanna lakpa matamdadi mahak masana masabu kolkata gi policeman ni hana sak takchaki hospital gi staff na haibada sanjoy asi yam toina mafam aduda lai amadi principal Sandip Ghosh kasu yam nakna loinei taseng na hairabada hospital asidagi paisa tanfamni mahaki matau karam na tali haibada anaba singbu hospital asida ming chanbi ge hairaga sel adu khomgatpani case asina sanjoy gi ahanba police complaint natte mamangda 2023 gi May 16 da mahaki tha ahum gi angang amasu naw purabi magi nupi bu mahakna phurubagi magi nupi aduna police da complaint tauki masigi chahi amagi mamang August 9 2022 dasu sanjoy gi mayokta police complaint tauba laikhrabani adubu police nadi mahaki mayokta action namata lawba leitri rapist singi lamchat sajat ase iman damane ningsing biu rape tauba haibase nupa nupi gi nongsina na leinaba mari du natte masidi power and control ni sanga gi lamchat ni rapist amana masada nungai taba kari su faude madugi mahut victim do oina maral sigani hojik sanjoy asi far hairabasu miyam gi thamoi dadi apen ba oiji makhoina haibada thodok asi sanjoy matomdana tauba natte asengba maral leiba miyoy adudi ngak senduna thamli maramdi autopsy report aduda yawriba akoppa marol sing aduna takli mado miyoy amakhaktana tauba ngamgadaba natte August 9 gi pung 3 ga minute nifu chatpada pirakpa report aduda hai nupi adugi sam kaya mompak ta paklamki RG Kar college ka thangnana leiba hospital amada intern tawribi Dr. Rakshita Kauba amana YouTuber amagi interview lobada mahak na hai leikhidaba victim aduna ta aduna leiramba fibam ado adukki matik thamoi sokningai ni mahaki makhong ani do 90 degree gi mathakta phaktuk laga leiramki pelvic bone haibadi yanglen amadi khong ani ga samnafam oiriba tengkot mawong manba saru ani adu teklamki hairiba saru ase miyoiba amagi khwaidagi kanba saru ni saru asi mama amana angang ama thamapan naupuba matamda madubu ngamhalliba saru ni hairiba saru ase
ꯃꯤꯑꯣꯏ ꯑꯃꯈꯛꯇꯅ ꯏꯔꯥꯏ ꯂꯥꯏꯅ ꯊꯨꯗꯦꯛꯄ ꯉꯝꯂꯣꯏ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯀ꯭ꯔꯥꯏꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔꯁꯨ ꯆꯦꯟꯅꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ꯫ ꯃꯔꯝ ꯑꯁꯤꯃꯛꯇꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤ ꯀꯜꯄ꯭ꯔꯤꯠ ꯑꯗꯨ ꯐꯥꯔꯕꯁꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯇ ꯑꯃꯨꯛ ꯂꯥꯛꯆꯒꯦ꯫ ꯃꯃꯇꯥ ꯕꯦꯅꯔꯖꯤꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯤ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯁꯔꯨꯛ ꯑꯃ ꯍꯥꯏꯔꯒꯗꯤ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚꯀꯤ ꯍꯦꯗ ꯑꯣꯏꯔꯤꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯟꯗꯤꯞ ꯘꯣꯁꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯟꯅ ꯀꯣꯟꯇꯦꯛ ꯇꯧꯗꯅ ꯚꯤꯛꯇꯤꯝ ꯑꯗꯨꯕꯨ ꯃꯁꯥꯅ ꯁꯤꯖꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯖꯟꯕ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯨꯄꯤ ꯃꯍꯥꯛ ꯃꯇꯣꯝꯗ ꯁꯦꯃꯤꯅꯥꯔ ꯍꯣꯜ ꯑꯗꯨꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯆꯥꯛꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯗꯣꯛꯇꯔꯁꯤꯡ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯄ ꯂꯩꯇ꯭ꯔꯤ꯫ ꯐꯥꯏꯅꯦꯂꯤ ꯅꯨꯃꯤꯠ 3ꯅꯤꯒꯤ ꯃꯇꯨꯡ ꯑꯣꯒꯁꯠ 12ꯗ ꯃꯍꯥꯛ ꯔꯤꯖꯥꯏꯟ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯕꯦꯡꯒꯣꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯌꯥꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯍꯨꯠ ꯃꯍꯥꯛꯄꯨ ꯀꯣꯜꯀꯇꯥ ꯅꯦꯁꯅꯦꯜ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤ ꯑꯗꯨꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯈꯤ꯫ ꯃꯃꯥꯡꯗ ꯑꯥꯔꯖꯤꯀꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯀꯤ ꯗꯤꯄꯨꯇꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯏꯔꯝꯕ ꯑꯈꯇꯔ ꯑꯂꯤꯅ ꯍꯥꯏꯕꯗ ꯁꯟꯗꯤꯞ ꯘꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯔꯞꯇꯦꯗ ꯑꯣꯏꯕ ꯃꯤꯁꯛꯅꯤ꯫ ꯀꯣꯂꯦꯖ ꯑꯁꯤꯗ ꯄ꯭ꯔꯣꯖꯦꯛꯠ ꯑꯃ ꯍꯦꯛ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ 20% ꯀꯃꯤꯁꯟꯗꯤ ꯃꯍꯥꯛꯀꯤꯅꯤ꯫ ꯁꯥꯇ꯭ꯔ ꯑꯃ ꯃꯍꯥꯛꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯂꯨꯔꯕꯗꯤ ꯐꯦꯜ ꯑꯣꯏꯍꯟꯕ ꯉꯝꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯃꯌꯥꯝ ꯑꯁꯤꯅ ꯄ꯭ꯔꯤꯟꯁꯤꯄꯜ ꯃꯁꯥ ꯑꯁꯤꯁꯨ ꯆꯦꯟꯅꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯐꯥꯎꯔꯤ꯫ ꯐꯔꯦ, ꯀꯦꯁ ꯑꯁꯤ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯤ꯫ ꯑꯁꯨꯝ ꯅꯩꯅꯗꯨꯅ ꯂꯩꯔꯕꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯂꯒꯅꯤ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯀꯌꯥꯗ ꯇꯣꯟꯈ꯭ꯔꯕꯅꯣ? ꯁꯤꯔꯕ ꯐꯥꯎꯕ ꯑꯁꯤꯕ ꯃꯉꯣꯟꯗ ꯃꯔꯥꯜ ꯁꯤꯖꯟꯕꯤꯔꯤ꯫ ꯁꯤꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯣ ꯃꯐꯤ ꯃꯔꯣꯜ ꯀꯣꯝꯕꯒꯤꯁꯨ ꯅꯠꯇꯦ꯫ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯌꯨ ꯉꯥꯎꯗꯨꯅ ꯅꯨꯄꯥꯗ ꯉꯥꯊꯨ ꯊꯦꯡꯊꯨꯗꯨꯅ ꯆꯠꯂꯨꯕꯁꯨ ꯅꯠꯇꯦ꯫ ꯏꯁꯥꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯅꯥꯕ ꯁꯦꯕꯥ ꯇꯧꯗꯨꯅ ꯄꯨꯡ 33 ꯗ꯭ꯌꯨꯇꯤ ꯇꯧꯔꯨꯕꯒꯤ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯁꯦꯃꯤꯅꯥꯔ ꯍꯣꯜ ꯑꯗꯨꯗ ꯆꯪꯖꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯗ ꯎꯏꯁꯟꯈꯤꯕ ꯃꯤꯠ ꯑꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯍꯟꯕꯤꯈ꯭ꯔꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯆꯨꯝꯕ ꯋꯥꯌꯦꯜ ꯑꯗꯣ ꯁꯣꯏꯗꯅ ꯄꯨꯔꯛꯄ ꯑꯣꯏꯁꯅꯨ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯣꯏꯔꯝꯖꯔꯤ꯫